masida leiba yonba sida question se law involved over se law se angakpani masida sida loinamak mari lainarak pa yai adubu hariba law singsi mari lainariba law singsi ngisagi saurakna haidi lemena moina adugi mayam singsina hayeng kano litigation ama thokanda problem thokanda law se amaga cd sini haiba mayam tholkane adu natabda mijam praja moina karamba law da involved tawrimno hairakanda law ama hingonama lei matamda mayamna leire paisa pina ne pata do ingon da sinara me yare wana ta lorong sang da chalaga ai mingon thore sini masidi yade aduna ni kari lo ama gi matung ina tawdagi habis adai sidai da huji ki manipur gi context da di citizen oidragadi leiba yadabagi even citizen oira phawda manipur gi context da di akoi gi permanent residence manipur gi oidragadi haiba mahandaki kano se sta laiban kon sima sigi lo sima number 1 changani ai se number 1 da indian citizen oibam changi number 2 da ai manipur gumba atopa delhi gumba bombay gumba nataba manipur gumba restricted area da leiba mafam sing asida di kano hariba mafam dugi yellow mi oibam su changi hajeri number 2 da hariba chi khoi gi property ama transfer tawdin cham na hai property ama transfer taw hai bisi khoi property ka law gi makhada property law gi makhada transfer property kawi transfer property gi law gi makhada masima shell hai bisi madai du da define tawing shell je kamain tawdin no kai tawdin no ana masigi masamak sire sida shell ama oiba aidi pot ama yonba amasung leiba sida transfer property na karamhaina haidi ge hai matam sida mi amagi karigma pot ama aigi right and interest on the property the leramadu aina transfer tawba matam sida ngisagi ain sa yan han panba ai pesa pinare o larung changda swai on thokre ming on batu nati maroina transfer tawba matam da transfer abdu valid ohenabagi damakta aina yaba transfer mo enamagi damakta registration tawam sang registration adu registration che sidai sida matam hujiki matam dogadi context di khitang wala adubu maduda madu ek se 1882 da semamba ek tu da maduda di akoi gi property sigi my value si property sigi value si less than 100 rupees ko 100 rupees de gi targadi registration se compulsory oida aduga 100 rupees gi mathak oita gadi registration se compulsory ne adubu hariba madam kanodu su 100 rupees ki makha da registration compulsory oidaba matam du su kamain tawdage magi sale ji kamain educate tawdage har kanda delivery of possession hai poto hai lamdu ngasi dinawon da scenery ko hai delivery possession of changi adu natragadi sale do valid sale kanu oidrim adubu hojiki context da di akoi gi sale je lupa chame makhadi lamse leitre ko akoi gi minimum guidance ke koi lep khaba sidadi lupa chame makhadi lam din te leitre aduna each and every sale to khodi maksi ngisai gi kanu si transfer property gi makhada sale oita ga di registration nam change registration ek tongana registration to godam ni hai khaba transfer property na har amatung sei sida registration ek na ma mung lai ko aduna chawang ni yeng kan ngi sai gi citizen sipi kano duma yana na khoi manipur gumba kano sida di kano ma lai adegi mu ani suba transfer property ek ki makhada duga ahum suba da ngi sai gi khoi gi registration ek se sigi makhada ahum si lo si involved to atai yam kupsan badu na tabi ahum sidi soi na to ta ya